Islamgi Houna Lichat Taret Subatangka Kungataruk Subada Majlis Mitin Fangi Houna Lichat Musalman Majlis Miam Punfam Amada Yaw Badaw Haizer Kuderba Houna Lichat Ngakadabni Ahan Badaw Majlis the Ahan Badaw Assalamualaikum Haigani Amasung Afangba Mafam the Famgani Ani Subadaw Mafam Chillabadi Majlis ta arakba misingi famfam Channaba marang kai hannaba hangallo Ahum subadaw Phamliba mi amabu haugat hallagaw Mahaki famfam da famba fattabali chatni Mafam masidaw Huzur sallallahu alaihi wasallam gi wafam ama panbiyay Kanaguma miyoy amatano Phamlam liba mi amabu Mahaki famfam da haugat hallagaw Phamloidabani Mari subadaw Phammin naramba miyoy ani Handok halaga marakhanna famloidabani Matangda Huzur sallallahu alaihi wasallam na haibirami Ayaba yaudana famin narambaw Miyoy anigi marakta mi amana famjin ba jaiz oide Mga subadaw Ahum pamba mi famda mi ani mai onsin raga ahum suba mi dagi Mai on thorak lagaw Tumin wari sanaba jaiz natte Taruk subadaw Mifam aduna toina Allah Ta'ala abu ningsing duna layigidabani Taret subdaw Majlis tagi hugat pada salam tawgadabani Amasung Majlis ki dua ase tawgadabani Wang na thangat chariba pumba Allah na hakbani Amasung thagat chariba pumba na hakbani Kokpiyu nizba na hakngondani Amasung Langzakre kokpiyu haizabasu na hakngondani Kunga taret subdaw Marimatagi Houna Lichat Islamgi oiba Houna Lichat singi manungda marigi oiba hak singsu pangthokka maru oiba lichatni Allah na hai Amasung mari mata singbu makhoigi adhikar sing pithoku Allah na hai nakhoina khars tawbada namana pa amasung mari mata singdagi haugadabani Huzur sallallahu alaihi wasallam na haibirami mari mata mari samnahanba mi adu aigasu mari samnare Mari matagi mari tatnahanba mi adu ainas mari thadalabani Igi mari mata singi hak pangthokpa singi khutsu mandaw barkat oi Haugatlaklibaw angang singu mari mata singi lainariba mari maming mathakhang halo Falananaw nangi chachani falanana nangi kakani Falanana mamani falanana nasenni Falanana nabaini asumna maming na asina chingbaw Maram sadana igi mari thadat pau Kakthad pa miyoy jannat chatloy Kunnipan subadaw Keiroi Leikai Houna Lichat Islam daw yumlo na ba Keiroi Leikai chang wang na lay Muslim oisano oidisano Allah gi athangnei Amasung anak pa mari matasing Amasung mama mapa layzidab Amasung Aton ata anang basing Amasung anak pa athapad layba Keiroi Leikai sing Amasung Lui na basing daw Ehsan Thawzal natrag mateng taw Ekhoigi Huzur sallallahu alaihi wasallam gi sanaya thangnei Allah Amasung Mahaki arwaiba din Islam dharma daw thazaba thamba miyoy aduna Mahaki yumlo na basingba izzat tawgadabani Ekhoigi Huzur sallallahu alaihi wasallam gi sanaya thangnei Allah Ta'ala gi kasam miyoy adu mu'min natte Miyoy adu mu'min natte Sahaba-e kiram sing na hangali Miyoy adu kanano o Allah gi Rasool sallallahu alaihi wasallam Paukhompi na birake Mahaki miyot minaydage yumlon na basing na nungay na layba ngam khidraba Ekhoigi Huzur sallallahu alaihi wasallam gi sanaya thangne Allah Amasung Mahaki arwaiba din Islam dharma da thazaba thamba miyoy aduna Magi yumlon na basing bu ot nairoidabani Ekhoigi Nabi sallallahu alaihi wasallam gi sanaya thangne Hazrat Jibril alaihi salam na aiba kanna amadi tattana yumlon na basingi maramdaw Palli madudagi yumlon na basingbu aigi waris semlakloi dra habigi akiba layramay Kungamapan subadaw Atithi gi seba changbagi Houna Lichat Atithi bu seba tawba Islamgi Houna Lichat singi manungda maru oiba pot changni Huzur sallallahu alaihi wasallam gi hadisni Allah amadi qayamat ki numita thazaba miyoy singnaw Makhoigi Atithi bu izzat tawba tangai fadaba thabakne Ekhoigi Huzur sallallahu alaihi wasallam gi sanaya thangne Atithi gi hak nungthillamaga numidang amagni Aduba Atithi gi seba gi matam din numid humni ni
Madui Matangda Mehmanda Sadqa-e-Jariya Huzur Sallallahu Alaihi Wasallam ki hadith ni Allah Amasung Mahaki Arwai Bedin Islam Dharma da Thazaba Thamba Miyoi Adunu Mahaki Mehman da Bebhar Fazagadabani Mahakbu Khudol Pot Mana Matum Naching Bapigadabani Sahaba-e Kiram Singna Atithi gi Mana Karibu Kaubuno Hangbada Huzur Sallallahu Alaihi Wasallam na Kumbike Numidanga Manung Tilama Amasung Mahaki Mehman ni Numid Humni ni Nungtil Ahum Ahing Ahum Amasung Masidagi Ahen Bamhaki the Maktoba Pelhanabagi Tabuna Satgani Alamanigi Rahmat Sallallahu Alaihi Wasallam gi Sanayatani Adum Nadi Oirago Mehman gi Farazni Madudi Mezban Haibadi Atithi gi Sebaroino Pibangam Loiba Pot Piu Hydroidabani Adum Taurabadi Sebaroi gi Tamoi Kaigani Amasung Idzat Mangani Mezban so Mehman gi Mamangda Magi Imung Manungi Kudong Chadab Amasung Awaba Fongdok Loidabani Kuntra Subado Musalman Masengi Islami Haksingi Houna Lichat Malemgi Musalman Pumnamak Amaga Machin Manau Ngaktani Pumnamak Matakto Islamgi Adhikar Hak Wazibni Madu Pangtok Islami Farazni Huzur Sallallahu Alaihi Wasallam gi Sanayatangni Musalman Amana Atopa Musalman Amagi Matakto Hak Taruk Lay Ahan Bada Unarabadi Salam Tau Ani Subada Kaurak Labadi Kummo Ahum Subada Nahaki Yai Fanaba Fongdok Labadi Mangon the Suyai Fanaba Fongdoku Mari Subada Hakti Kanbada Alhamdulillah Hirak Labadi Madugi Paukum Piyu Manga Subada Anabagi Pau Fang Labadi Anabahang Bachat Patau Taruk Subada Sibagi Pau Tarabadi Janaza Yaw Huzur Sallallahu Alaihi Wasallam gi Sanayatangni Wahi Ahum na Maruk Mapiza Oihale Ahan Bada Unaba Matamda Salam Tauba Ani Subada Majlis ta Arakpa Misingi Mafam Piba Ahum Subada Musalman Bhai Singba Afaba Mingda Kauba Huzur Sallallahu Alaihi Wasallam na Takpirami Pau Tak Pibi na Bahai Zirklabadi Amanat ni Achumba Pau Tak Piba Huzur Sallallahu Alaihi Wasallam ki hadith ni Nakhoigi Manung the Mioi Ama Momin Oibo Oitokte Mahagna Mahaki Maruki the Maksu Nahagna Pamliba Adu Pam Driba Fauba Nungsiba Nungsing Nasigi the Asifauba than Kangminarasi Matangi Nipan Subatankakto Anabahang Batapagi Houna Lichat Maya Tatsatka the Houna Lichat Janazagi Houna Lichat Asiba Fumbagi Islami Houna Lichat Asinasing Bakangminasi Allah Amasung Mahaki Nungsiba Rasool Sallallahu Alaihi Wasallam Apaambada Punsi Lenba Hotnasi